KIMACSna haukiba chahi 2024 dagi leftana chathajaragliba KIMACS State Level Inter-School Manipuri Dance Competition chaliba chahi asigisu ahum suba edition oina lakliba September gi tarik 3 tagi horaga September gi 30 Irabot numit fawba pangthok charagani haiba competition asigi form lakliba August ki tarik amadagi thaba haujaragani loinana haiba competition asigi registration gi aroiba matam tarik 15 August fawba oijagani haiba competition asi KIMACSna chathajaribagi gi pandamdi haugalakliba amadi tungi mirol singda aikoi culture amadi aikoi tradition bu masak munna khangba loinana asigumlaba jagoi isai gi through dagi iraipak iramdam nungsiba amadi haurakliba mirol singna aikoi culture aduga aikoi inatpu mayek sengna khangduna maring marangba adugumba khunai amadagi kharada warabasu kanba ngamgani loinana haukraba aikoi Manipur gi puari amadi lakadaba Manipur gi khongchatta adugumlaba mahiroi singna mamutana amadi hogolaliba mirol singna khangba taragadi afaba achumba chokhatpa khunai ama oiba ngamgani haibagi pandamda KIMACSna asigumlaba competition asi pangthokchabani